ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯦ ꯅꯨꯃꯤꯠ 6ꯅꯤ 7ꯅꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯚ꯭ꯌꯨꯁꯨ ꯌꯥꯝꯅ ꯀꯥꯗꯕꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯇꯟꯕ ꯑꯃꯁꯨ ꯐꯥꯎꯔꯦꯕꯀꯣ ꯚꯤꯗꯤꯑꯣꯒꯁꯦ ꯑꯝꯇ ꯊꯥꯡꯒꯠꯂꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯟꯖꯜꯂꯛꯄꯗꯣ ꯇꯟꯊꯔꯛꯄ ꯑꯃ ꯐꯥꯎꯋꯤꯗꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯩꯅꯣꯗꯗꯤꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯇꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯒ ꯑꯣꯏꯅ ꯑꯗꯨꯝ ꯑꯃꯈꯛ ꯊꯥꯡꯒꯠꯆꯔꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯧꯕꯨꯛꯁꯦ ꯍꯧꯖꯤꯛꯇꯤ ꯁꯝꯄꯣꯠ ꯈꯣꯏꯕ ꯍꯧꯅꯔꯦ ꯂꯧꯁꯤꯡ ꯎꯕꯒꯤ ꯌꯥꯝ ꯀꯟꯅ ꯊꯕꯛ ꯀꯟꯅꯔꯤꯀꯣ ꯑꯗꯣ ꯁꯤꯗ ꯏꯔꯣꯏꯅ ꯁꯟꯅ ꯁꯝꯄꯣꯠ ꯈꯣꯏꯕ ꯈꯣꯠꯄ ꯇꯧꯔꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯧ ꯂꯤꯡꯕꯁꯨ ꯍꯧꯒꯠꯄꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯧ ꯎꯕꯗꯣ ꯑꯩꯈꯣꯏꯗꯤ ꯃꯌꯥꯡꯅ ꯑꯗꯨꯝ ꯎꯔꯦꯕꯀꯣ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯕꯥꯏꯅꯤꯒꯤ ꯊꯕꯛꯁꯤꯗ ꯂꯧ ꯎꯕꯒ ꯉꯝꯗꯕꯅꯤꯅ ꯃꯌꯥꯡꯗ ꯑꯣꯏꯅ ꯑꯗꯨꯝ ꯁꯨꯍꯜꯂꯦ ꯊꯕꯛꯇꯣ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯐꯤꯕꯝꯁꯦꯀꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯆꯨꯏ ꯃꯌꯥꯝ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯥꯔꯨꯕ ꯅꯨꯃꯤꯠꯇꯅ ꯈꯪꯁꯥ ꯍꯦꯛ ꯁꯥꯕ ꯅꯣꯡ ꯆꯨꯔꯨꯕ ꯅꯨꯃꯤꯠꯇꯅ ꯈꯪꯆꯨ ꯍꯦꯛ ꯆꯨꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯀꯩ ꯍꯥꯏꯔꯅꯤ ꯁꯥꯕꯒꯤꯗꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯖꯩ ꯍꯥꯏꯗꯨꯉꯥꯏ ꯃꯄꯥꯟꯗ ꯂꯩꯕꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯕꯥꯏꯅꯤ ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝꯀꯣ ꯑꯗꯨꯅꯦ ꯀꯨꯆꯨ ꯂꯣꯏꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯥꯕꯒꯤ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯇꯪ ꯂꯥꯛꯑꯣ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯒꯤ ꯖꯦꯟꯗꯦꯝ ꯄꯥꯝꯕꯤ ꯗꯥꯔꯤ ꯃꯄꯥꯟꯗ ꯊꯥꯕꯗꯣ ꯁꯨꯃꯥꯏꯅ ꯐꯖꯔꯦꯀꯣ ꯅꯥꯄꯤꯁꯤꯡꯁꯦ ꯁꯦꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯥꯀꯟ ꯑꯃ ꯁꯦꯡꯉꯤꯉꯩꯗ ꯅꯥꯀꯟ ꯑꯃꯗ ꯍꯧꯒꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯥꯂꯨ ꯀꯥꯕꯤꯅꯦ ꯄꯥꯂꯨ ꯀꯥꯕꯤꯒꯤ ꯂꯣꯇꯥꯁꯨ ꯌꯥꯝ ꯁꯧꯔꯤꯀꯣ ꯂꯣꯇꯥꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯂꯣꯇꯥꯒ ꯑꯝꯇ ꯂꯩꯅꯒ ꯆꯥꯗ꯭ꯔꯦ ꯏꯁꯥꯒꯤ ꯍꯧꯖꯔꯕꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒ ꯗꯥꯒ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔ ꯃꯇꯨꯡꯗ ꯊꯕꯛ ꯉꯥꯏꯍꯥꯛ ꯁꯨꯔꯦ ꯑꯗꯨꯒ ꯂꯐꯣꯏ ꯑꯃ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯂꯐꯨꯗꯣ ꯍꯥꯏꯊꯔꯛꯇꯅ ꯂꯐꯨ ꯁꯣꯔꯤ ꯑꯃ ꯇꯥꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯗꯤ ꯎꯗ꯭ꯔꯤ ꯅꯪ ꯀꯗꯣꯏ ꯆꯠꯇꯣꯏꯅꯣ ꯂꯣꯏ ꯆꯪꯈꯤꯗ꯭ꯔꯣꯕ ꯃꯥꯁꯤꯗꯩ ꯆꯪꯈ꯭ꯔꯅꯤꯀꯣ ꯑꯩ ꯁꯣꯝꯗ ꯆꯪꯕ ꯇꯥꯟꯅ ꯑꯩ ꯂꯝꯕꯤꯔꯣꯝꯗ ꯆꯠꯂꯒ ꯂꯝꯕꯤꯔꯣꯝꯗꯒꯤ ꯅꯝꯗꯣꯏꯅꯤ ꯀꯦꯃꯦꯔꯥꯁꯦ ꯑꯗꯣ ꯆꯠꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨꯋꯦ ꯍꯅꯨꯕꯤꯒ ꯃꯥꯜꯂ ꯂꯩꯔꯦ ꯑꯩꯁꯦ ꯍꯅꯨꯕꯤ ꯐꯥꯔꯦ ꯅꯣꯡꯃꯒꯤ ꯃꯌꯥꯝ ꯆꯍꯤꯅ ꯌꯥꯝꯖꯜꯂꯛꯑꯕꯅꯤꯅ ꯌꯥꯔꯛꯇ꯭ꯔꯦ ꯍꯟꯗꯛꯁꯦ ꯇꯨꯝꯃꯟꯕꯒꯤ ꯃꯤꯠꯀꯁꯦ ꯄꯣꯡꯈꯠꯂꯤꯁꯦ ꯎꯔꯕ ꯂꯩꯕꯥꯛ ꯃꯈꯣꯡ ꯌꯥꯎꯗ ꯇꯧꯔꯤꯅꯤꯅꯦꯗ ꯑꯩꯈꯣꯏ ꯂꯐꯨꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯏꯊꯔꯒ ꯏꯁꯤꯡ ꯆꯥꯎꯕꯗ ꯏꯁꯤꯡ ꯇꯨꯡꯁꯤꯜꯂꯝꯃꯦ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯂꯐꯣꯏꯗꯣ ꯎꯔꯕ ꯀꯥꯏꯅꯣ ꯂꯐꯣꯏꯗꯣ ꯑꯣ ꯁꯤ ꯂꯩ ꯑꯗꯨ ꯃꯌꯥꯝ ꯂꯐꯨꯁꯦ ꯁꯨꯃꯥꯏꯅ ꯃꯀꯣꯛꯇꯨꯝꯕ ꯃꯇꯣꯟꯁꯤꯒ ꯇꯦꯛꯑꯦꯕ ꯑꯗꯨ ꯎꯔꯕ ꯃꯇꯣꯟꯗ ꯇꯦꯛꯑꯦ ꯑꯗꯨꯒ ꯃꯨꯜꯂꯦ ꯍꯥꯏꯔ ꯑꯩꯈꯣꯏꯅꯦ ꯉꯁ ꯉꯥꯡꯉꯦꯅꯦ ꯉꯥꯡꯕ ꯌꯥꯔꯣꯏꯗꯨ ꯃꯌꯥꯝꯁꯨ ꯂꯐꯣꯏ ꯁꯣꯔꯤꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯡꯍꯩ ꯂꯐꯣꯏꯅꯤꯀꯣ ꯃꯌꯥꯡꯍꯩꯁꯦ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯂꯐꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯍꯥꯏ ꯃꯩꯇꯩ ꯂꯐꯣꯏ ꯇꯥꯡꯉꯕꯅꯤ ꯁꯤ ꯃꯅꯤꯄꯨꯔꯗ ꯂꯐꯥꯡꯗ ꯂꯨꯄꯥ 100 ꯍꯥꯏꯔꯅꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯈꯛ ꯆꯠꯂꯨꯕꯗꯣ ꯒꯣꯕꯤꯟꯗꯗ ꯁꯣꯔꯤꯁꯦ ꯂꯨꯄꯥ 100 ꯁꯣꯔꯤ ꯁꯦꯝꯕꯗ ꯂꯐꯣꯏ ꯃꯣꯏꯗꯤ ꯂꯇꯪ ꯍꯥꯏꯕ꯭ꯔꯥ ꯂꯇꯪ ꯍꯥꯏꯕ꯭ꯔꯥ ꯂꯐꯣꯏꯗꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯁꯣꯔꯤ ꯂꯐꯥꯡ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤꯀꯣ ꯃꯥꯒꯤ ꯃꯄꯥꯛꯇꯣ ꯑꯗꯨꯗꯨꯃꯗ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯨꯛ ꯃꯅꯤꯄꯨꯔꯗ ꯒꯣꯕꯤꯟꯗꯗ ꯀꯠꯂꯝꯕꯗꯣ ꯂꯨꯄꯥ 150 ꯆꯅꯤ ꯑꯣꯏ ꯃꯥꯜꯂꯦꯀꯣꯗ ꯆꯅꯤꯗ ꯂꯩꯔ ꯀꯠꯂꯝꯃꯦ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯑꯗꯨꯒꯤ ꯂꯐꯥꯡꯗꯨꯃꯗ ꯂꯨꯄꯥ 90 ꯌꯦꯡꯉꯨ ꯇꯥꯅ ꯀꯨꯊꯣꯛꯀꯅꯤ ꯑꯣ ꯃꯃꯥ ꯌꯦꯡꯀꯣ ꯀꯕꯣ ꯃꯍꯨꯕꯂꯤ ꯃꯣꯏ ꯆꯤꯠꯀꯅꯤ ꯀꯅꯥ ꯈꯪꯒꯦ ꯇꯝ ꯉꯝꯕ꯭ꯔꯣ Hai, porsere, mai do mai. Kila porsere, hai. Kita re. Hah? Kita ita. Poisa ni. Ami loito aslo re. Tu salnan mana sa si jeng se. Kunan ma sa dang ina le khoi lambi se. Khoi lambi se kunan jeng ko mayam se. Sang tik sang ban. 우지나 먹어. 우지나 다 떠오르네. 너는 nga랑dagi du butana laydaga nga랑dagi nangna laukhatriduna hena nga khre aidi khangde nan hoji hara khangidun mayam jeng khoi lai bakse kunani jeng mayam tam kunnan tawi haba se siga chaluraba mayam je uraba patrak stamoi ngamde ko ai tuduna to kan la foi se chuhraba nang phi tai graba ngamdu uchiena hanba yawram me ma ka halle sila phang sile ko ji tarani phadi phaja gra bala phang ni da ko
aduga lapang fajadra jengo lapang ya phadi lapang kya lapang 10 mukti yaure bajang bali pose adi mo si sai ni no lumina saya kamera ka padi lumni kamera ka padi lumba ka udah hali mo ita ma duki kamera ran kapi si di hojik so ka pa Jai Hanuman Jai Bajrangbali Hanuman thang pulo la yung mo chumdo naman tan karandi ko si mi mayam handak la pho yam mulle thang de pusan ga thang de uyung jama dan thapira me se uyung sana ba hona ba kayam gi mati wari ba mayam ai handa mi pong khatra tum ma phabai ne tum me la di khara di na tension oi man dana kok se tension pu man dana tension oi man dana pang tom da tum ma ne thaba kam da sudre handa se phi kam da tudre mayam sauning dana pinsi se nungai bam ma khang da ba sura su nungai bam khang de sudra su nungai bam khang de chap ma na ba ni na kai dauni sudra na tum na lai bana phare sini ne khalai je ja thopa la ne na du da mit ke pong khali se ura ba sinanga thon ma ngak tani nanga thon ma ngata ni puna ma ai na ka bai tholi ni nang na paribar se nang na maintain da ngam da dei thoin ni thamoi chauba thamoi sengba dan tauba phaba mi ni na ningon da wa ma ngam da ba chen sengba kali da karmana dharmani pele pamjadre papsung pam he pamjadre la phoi jang la ke mya siga lai da myam la phoi do ko siga hamba jar ko no ji jon se le pa yakai yo si le ni pu Manipur da khoi na hong lo pu dina si de gi la phoi si ka gi hene pi se pitru shu tang chen la phoi chau yam chau dia ba ne do la phang chani lo ro ka la mi mayam mulle tu la phoi mulle mun ba ore ko masi si ma thamadi mullani hana gi shu la phoi mun ba lai adu shu chari ni khoi se pha jana la phoi char bu thor ne hana gi la phoi sa ba hora se ma mani la phoi cha ba da number 1 on lai da ko si pambi da mun ba ni ma kuthum ma thum ba bu ha pi haina kana de chena ani da jang khai yo le mai punjal la hong bane mi par ma thun pop dai na lai na re hongi ai da na siga su la phang phaja ba ma lai to siga la de nangi size kai ba la phoi de su la size siga nai size ne ba ni size kanai size ne ba nangi ai size se ha yêu na la phoi ai size lai oi đây dạ đúng rồi vậy nó đây ai size lai nó hoàng chào dân năng hoàng nghi nó này sẽ bị hành như cái năng cái hoàng nghi phải mình lấy bị ra dân mình thay đi hoàng nghi nó chả năng này sụp giam năng này sụp giam nó bị hay nó sáng hai cái lúc này mình là sắp tuổi nó xịn nó mới lâu đi nè sáng nụ xì bây lâu bà sáng nụ xịn vẫn đana đấy đi anh na mà xin nó pin sao sẽ mà thâu na lấy anh ngon cái này ai xì đâu rồi đi mà xì lâu rồi đi mình chỉ có một cái nó ra cho nó ngon nó có xin cắt là lâu là càng cái rồi mình chả biết đâu mà bạn chả biết rồi đi phải à cái đó phải bạn phải bên mai cái hai loại không nhìn hai không nó phải nông à là cái đấy sâu rồi đi tum bơ phi cha bơ chu hầu rồi cái phi hầu rồi thật chứ à đây luôn ní sao phải vậy thằng bác chu phi nông người đến nó đọc cái chu phi ngang cùng với chu phi chứ phi nang na hai thôi debate comment nan parents neng thara ni ha ma tu thaga khare na ai itu thaga ta na kana thaga tu ha nusi babu nusi hai phai babu phai hai do nang ai sama sanuk siman na lawin hai chaw ba pipa ka yeng mana ti hai do hojina ai pier ngang nei do kai no ha ba sum ai di khang de da matan du di nang nguk ka kuning ma khai mo sang mo da jam nem na di u de ba dam du nó cái gì làm nên nó hay biết chúng hoàng ủy nó kia anh ta là bữa mà chỉ không có cái pasta của ủy
ꯁꯨꯔꯗꯤ ꯅꯣꯡꯃꯈꯛ ꯁꯟꯗꯦꯜ ꯁꯨꯛ ꯋꯥꯡꯕ ꯑꯩ ꯎꯅꯕ ꯈꯨꯗꯤꯡ ꯅꯪ ꯁꯨꯛ ꯑꯩꯕꯨꯗꯤ ꯆꯄꯜ ꯈꯔ ꯋꯥꯡꯕ ꯇꯣꯡꯗꯦ ꯃꯤꯗꯤ ꯄꯤꯛꯆꯕꯩ ꯑꯗꯨ ꯑꯣꯏꯁꯨ ꯆꯄꯜ ꯐꯅ ꯋꯥꯡꯕ ꯇꯣꯡꯉꯁꯨ ꯅꯪ ꯃꯤ ꯄꯤꯛꯄ ꯋꯥꯡꯕꯗ ꯅꯁꯥꯅ ꯈꯪꯕ꯭ꯔꯣ ꯑꯃꯨꯛ ꯎꯕꯗ ꯈꯪꯕ꯭ꯔꯣ ꯅꯪ ꯅꯃꯤꯠꯇꯨ ꯇꯥꯡꯉꯖꯥꯠꯂꯣ ꯑꯩꯕꯨ ꯑꯝꯇ ꯆꯦꯡꯉꯛꯈꯤꯒꯦ ꯅꯪ ꯍꯥꯏꯈꯣꯗ ꯄꯤꯛꯇꯤ ꯄꯤꯛꯃꯟꯒ꯭ꯔ ꯈꯣꯏꯗꯥꯗ ꯇꯨꯀꯠꯆꯩꯕꯣ ꯑꯁꯦꯡꯕ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯏꯗꯤ ꯅꯪ ꯑꯩ ꯌꯥꯝ ꯄꯤꯌꯦ ꯅꯪꯅꯗꯤ ꯆꯠꯈꯤꯅꯨ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯀꯅꯥꯗ ꯂꯛꯅꯍꯧꯅꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯅꯤꯗ ꯅꯨꯡꯁꯤꯅ ꯐꯥꯒꯤ ꯇꯧꯕ ꯂꯧꯕꯨꯛꯇꯣ ꯌꯦꯡꯒꯦ ꯍꯟꯊꯔꯕꯅꯤ ꯁꯤꯕꯨ ꯈꯔ ꯐꯌꯥꯝ ꯍꯟꯗꯛ ꯐꯌꯥꯝ ꯍꯟꯊꯔꯕꯅꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯗ ꯍꯟꯊꯔꯕꯅꯤ ꯑꯗꯨꯅ ꯅꯍꯥ ꯑꯩꯁꯨ ꯈꯜꯂꯤ ꯀꯦꯃꯦꯔꯥꯗ ꯅꯍꯥ ꯈꯪꯃꯥꯟ ꯃꯥꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯑꯩ ꯄꯨꯛꯁꯨ ꯍꯟꯊꯔꯕꯅꯤ ꯑꯗꯩ ꯆꯥꯕꯁꯨ ꯑꯩ ꯄꯨꯔꯥ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯔꯦꯕ ꯆꯥꯛꯁꯦ ꯅꯨꯡꯗꯥꯡꯁꯤꯃꯅꯦ ꯆꯥꯛ ꯑꯩ ꯄꯨꯔꯥ ꯅꯨꯡꯇꯤꯒꯤ ꯅꯨꯡꯗꯥꯡ ꯆꯥꯛ ꯎꯗꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯚꯦꯂꯤꯗꯤꯇꯤꯅꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯅꯪ ꯇꯧꯗꯣꯏ ꯑꯦꯛꯁꯔꯁꯥꯏꯁꯁꯦ ꯑꯩ ꯂꯥꯏꯐ ꯇꯥꯏꯝꯅꯤ ꯍꯧꯖꯤꯛ ꯑꯁꯦꯡꯕꯅꯤ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯅꯤꯡꯊꯝꯊꯥ ꯆꯪꯉꯗꯤ ꯆꯦꯟꯕ ꯍꯧꯔꯅꯤ ꯁꯟꯗꯥ ꯋꯥꯏꯔꯝꯗ ꯋꯥꯀꯤꯡ ꯆꯠꯁꯤ ꯀꯣꯆꯨꯔꯥꯗ ꯈꯔ ꯆꯦꯟ ꯑꯩꯁꯨ ꯃꯕꯨꯁꯦ ꯈꯛꯇꯪ ꯍꯟꯊꯅꯕ ꯁꯅꯥꯗꯁꯨ ꯖꯣꯒꯥ ꯇꯧꯕ ꯌꯥꯏꯗꯅ ꯌꯦꯁ ꯕꯦꯕꯤ ꯃꯌꯥꯝ ꯎꯔꯤ ꯃꯔꯨ ꯊꯥꯒꯦꯅ ꯉꯔꯥꯡ ꯎꯔꯤ ꯃꯔꯨ ꯄꯨꯔꯛꯄ ꯊꯥꯗ꯭ꯔꯤ ꯎꯔꯤ ꯃꯔꯨ ꯉꯁꯤ ꯊꯥꯖꯤꯜꯂꯅꯤ ꯑꯩꯁꯨ ꯂꯐꯣꯏ ꯆꯥꯈꯤꯒꯦꯅ ꯂꯐꯣꯏꯁꯦ ꯑꯩꯒꯤ ꯁꯥꯏꯖꯅꯦ ꯑꯩꯈꯣꯏ ꯇꯥꯅ ꯁꯤꯕꯨ ꯑꯩꯒꯤ ꯁꯥꯏꯖꯅꯦ ꯍꯦꯟꯃꯟꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯅ ꯉꯥꯡꯒꯤ ꯋꯥꯁꯦ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯩ ꯁꯤ ꯌꯦꯡꯉꯨ ꯅꯪ ꯑꯝꯇ ꯈꯟꯊꯔꯁꯤ ꯂꯐꯣꯏꯁꯦ ꯁꯤꯐꯥꯎꯗ ꯆꯥꯎꯕ ꯌꯧꯗ꯭ꯔꯤꯕꯅꯤ ꯑꯗꯣ ꯁꯤ ꯑꯩꯒꯤ ꯁꯥꯏꯖꯅꯦ ꯁꯤ ꯑꯩꯒꯤ ꯁꯥꯏꯖꯅꯦ ꯁꯤꯅ ꯍꯥꯏꯕ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯡ ꯆꯥꯎꯕꯗꯣ ꯅꯠꯇꯦꯕ ꯃꯦꯗꯤꯌꯝ ꯑꯩꯈꯣꯏꯒꯨꯝꯕ ꯀꯩꯅꯣꯒꯤ ꯋꯥꯡꯕꯒꯤ ꯀꯩꯅꯣꯅꯦꯕ ꯂꯐꯣꯏ ꯍꯥꯏꯁꯦ ꯑꯗꯣ ꯑꯗꯨꯑꯣꯏꯗꯤ ꯁꯤꯅ ꯑꯩ ꯑꯣꯏꯔꯤꯕ ꯁꯤꯗꯤ ꯄꯤꯛꯅꯤꯡꯉꯦꯕ ꯗꯥ ꯅꯪꯕꯣ ꯁꯨꯃꯥꯏꯅ ꯄꯤꯛꯏꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯄꯤꯛꯄ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯗ ꯇꯥꯕ ꯅꯪ ꯍꯥꯠꯂꯨꯔ ꯍꯧꯖꯤꯛ ꯅꯪ ꯍꯥꯠꯀꯦ ꯂꯥꯛ ꯌꯥꯎꯗ꯭ꯔꯣ ꯁꯤ ꯀꯩꯅꯣ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯐ꯭रिꯖꯀꯤ ꯏꯁꯤꯡ ꯊꯛꯑꯒꯦ ꯌꯥꯝ ꯊꯛꯀꯅꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯣꯏꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯐ꯭रिꯖꯀꯤ ꯏꯁꯤꯡ ꯅꯠꯇꯗꯤ ꯁꯨꯡꯆꯥ ꯆꯥꯗꯕ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯥꯔꯒ ꯍꯌꯦꯡ ꯂꯥꯏꯔꯤꯛꯅ ꯄꯩꯁꯥꯒ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯃꯌꯥꯝ ꯂꯐꯣꯏ ꯊꯨꯝꯃꯦ ꯍꯥꯎꯋꯦ ꯂꯥꯏ ꯇꯥꯛ ꯂꯣꯏꯔꯕꯣ ꯑꯉꯥꯡ ꯈꯪꯉꯕꯣ ꯂꯥꯡꯅꯤꯡ ꯈꯔ ꯇꯥꯊꯣꯛ ꯇꯥꯏꯗꯣ ꯆꯥꯛ ꯊꯣꯏꯕꯤ ꯑꯪꯀ ꯈꯣꯜꯂꯤ ꯃꯥꯅ ꯀꯨꯂꯣꯡ ꯐꯨꯠꯇꯤꯟꯗꯣꯏꯁꯨ ꯑꯪꯀ ꯈꯣꯠꯄꯗ ꯃꯊꯥ ꯁꯥꯔꯦ ꯑꯉꯥꯡꯁꯦ ꯑꯕꯨꯡꯉꯣ ꯐꯦꯟ ꯑꯃ ꯍꯥꯞꯄꯤꯔꯣ ꯑꯉꯥꯡ ꯌꯥꯝ ꯐꯨꯔꯤ ꯃꯆꯨ ꯂꯤꯠꯇꯦ ꯀꯩꯅꯣ ꯑꯗꯨꯝ ꯐꯨꯔꯤꯠꯁꯤꯗ ꯂꯤꯠꯇꯕ ꯐꯨꯔꯤꯠꯁꯤꯗ ꯂꯤꯠꯇꯕ ꯐꯨꯔꯤꯠ ꯂꯤꯠꯂ ꯀꯅꯥ ꯁꯥꯟꯅ ꯑꯩꯈꯣꯏ ꯗꯕꯜꯅꯤ ꯐꯨꯔꯤꯠ ꯂꯤꯠꯂꯤꯁꯦ ꯀꯔꯤ ꯁꯥꯔꯒꯦ ꯑꯗꯨꯝ ꯂꯩꯔꯤꯁꯤꯗꯤ ꯑꯦ ꯅꯤꯄꯥꯅꯦ ꯊꯣꯛꯇꯣꯛ ꯂꯩꯔꯣꯅꯦ ꯑꯩꯈꯣꯏ ꯂꯤꯠꯂ ꯀꯥꯟꯅꯦ ꯁꯤꯕꯣ ꯃꯌꯥꯝ ꯂꯧꯕꯨꯛꯀꯤ ꯀꯟꯗꯤꯁꯟ ꯀꯩꯗꯧꯔꯦ ꯂꯧꯕꯨꯛꯀꯤ ꯀꯟꯗꯤꯁꯟ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯀꯟꯗꯤꯁꯟꯁꯦ ꯄꯨꯡ 10 ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯏꯗ ꯕꯨꯡꯉꯣ 10 ꯃꯈꯥꯏ 10:30 ꯇꯥꯔꯦ ꯂꯧꯕꯨꯛꯇ ꯃꯤ ꯂꯣꯏ ꯊꯕꯛ ꯁꯨꯅꯔꯤ ꯃꯌꯥꯝ ꯑꯩ ꯉꯔꯥꯡ ꯁꯤ ꯐꯅꯦꯛꯁꯦ ꯇꯥꯏꯔꯒꯀꯣ ꯐꯅꯦꯛꯁꯦ ꯇꯥꯏꯕ ꯂꯣꯏꯗꯅ ꯂꯩꯔꯦ ꯇꯥꯏꯁꯜꯂꯒꯦ ꯁꯤ ꯐꯅꯦꯛꯁꯤꯃ ꯇꯥꯏꯕ ꯂꯣꯏꯁꯜꯂꯒꯦ ꯇꯧꯏꯅꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯁꯤꯒ ꯕ꯭ꯂꯥꯎꯁ ꯑꯃ ꯇꯨꯒꯗꯕꯀꯣ ꯁꯤꯃꯁꯨ ꯀꯛꯅ ꯈꯣꯠꯅ ꯂꯣꯏꯔꯒ ꯇꯨꯗ꯭ꯔꯤ ꯇꯨꯔꯅꯤ ꯉꯁꯤꯗꯤ ꯂꯣꯏꯁꯟꯒꯦ ꯇꯧꯏꯅꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯥꯅ ꯂꯩꯔꯦꯕꯀꯣ ꯐꯤꯁꯦ ꯀꯛꯄ ꯂꯣꯏꯔꯀꯥꯟꯗ ꯂꯪꯒꯁꯦ ꯃꯆꯣꯝ ꯆꯣꯝꯊꯔꯛꯑꯦ ꯈꯪꯗꯦꯗ ꯊꯕꯛꯁꯦ ꯁꯨꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯀꯩ ꯌꯦꯡꯉꯤꯅꯣ ꯂꯧꯕꯨꯛꯇ ꯁꯝꯕꯣꯠ ꯈꯣꯏꯅꯤꯡꯉꯛꯑꯕꯣ ꯅꯪꯁꯨ ꯍꯥ ꯁꯝꯕꯣꯠ ꯈꯣꯏꯔꯒꯦ ꯈꯜꯂꯤꯔꯣ ꯑꯁꯤꯡꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯈꯣꯏꯔꯛꯈꯤ ꯂꯧꯗ ꯂꯧꯕꯨꯛꯇ ꯈꯣꯏꯔꯛꯈꯤ ꯁꯝꯕꯣꯠ ꯌꯥꯏꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯤꯁꯦ ꯈꯣꯏꯕ ꯌꯥꯏꯅ ꯑꯩꯈꯣꯏ ꯆꯣꯅ ꯋꯥꯏꯗꯣꯏꯅꯤ ꯀꯩꯅꯣ ꯅꯪꯅꯕꯨ ꯈꯣꯏꯅꯤ ꯍꯥꯏꯔꯗꯤ ꯑꯝꯇ ꯌꯦꯡꯖꯒꯦꯕ ꯅꯪ ꯑꯝꯇꯪ ꯂꯧꯕ ꯑꯝꯇ ꯌꯦꯡꯖꯒꯦ ꯅꯪ ꯈꯣꯏꯕꯗꯣ ꯅꯪ ꯉꯥꯡꯉꯩꯗ ꯈꯣꯏꯔꯛꯏ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯁꯨꯡꯎ ꯎꯖꯗ꯭ꯔꯤ ꯑꯝꯇꯪꯗꯤ ꯈꯣꯏꯍꯟꯅꯤꯡꯉꯤꯕ ꯑꯩꯅ ꯅꯪ ꯈꯣꯏꯌꯨ ꯈꯣꯏ ꯌꯦꯡꯍꯧꯒꯦ ꯁꯤ ꯕꯤꯗꯣ ꯑꯝꯇ ꯂꯣꯝꯖꯍꯧꯒꯦ ꯍꯥꯏꯕ ꯏꯔꯣꯏꯒꯤ ꯃꯔꯣꯟ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯀꯅꯨ ꯍꯌꯦꯡ sina oiram da leidine titi 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 ai jedom sadu ai ne iwo isa kan ne titi 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 jedom sakan ne aya kamai khangino mo jimaro iwo ise iwo gi maron ne ado khangda badana bai da ma thogi je magi ngari ngo ga ne na habitan chinga ne oiram da na ko sina sa chu chagwa magi iwo sa kana ne tambi ka thokte mi de gari ma ju bagu ne ba titi titi ngai da okay hoji nga ka kana bonte hayeng nga to bani mitu gai ne tengani phajana understand yes understand understand चलो थबक सुरो चलो ए थबक सुरगे जेंगुरा नु चो मयाम हुजिक ꯑꯩꯒꯤ ꯂꯥꯡꯂꯦꯟꯁꯦ ꯀꯩꯗꯧꯏꯅꯣ ꯌꯦꯡꯉꯣ ꯂꯥꯡꯂꯦꯟ ꯀꯩꯗꯧꯏꯅꯣ ꯗ꯭ꯔꯣꯌꯤꯡ ꯇꯧꯏꯔꯣ ꯑꯩꯅ ꯐꯤ ꯁꯨꯕ ꯆꯥꯝꯕ ꯇꯧꯔꯤꯉꯩꯗ ꯃꯥ ꯗ꯭ꯔꯣꯌꯤꯡ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯁꯔꯁꯇꯤ ꯏꯃꯥꯅꯤꯀꯣ ꯁꯤꯒ ꯂꯩꯔꯦ ꯁꯔꯁꯇꯤ ꯏꯃꯥ ꯑꯗꯨꯒꯤ ꯐꯣꯇꯣꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯌꯦꯛꯇꯣꯔꯤꯁꯦ ꯌꯦꯛꯄ ꯍꯧꯔꯛꯏꯁꯦ ꯃꯌꯥꯝ ꯁꯤꯒꯅ ꯑꯁꯦꯡꯕꯗꯣ ꯂꯩꯔꯦ ꯑꯁꯦꯡꯕ ꯍꯥꯏꯕꯗꯤ ꯐꯣꯇꯣꯗꯣ ꯂꯩꯔꯦ ꯁꯤꯗꯅ ꯃꯥꯅ ꯌꯦꯛꯆꯕꯅꯤ ꯃꯌꯥꯝ ꯃꯁꯛ ꯅꯨꯡꯁꯤꯕꯗꯤ ꯅꯪꯒꯤꯁꯤꯅꯕꯨ ꯍꯦꯜꯂꯤ ꯂꯥꯡꯂꯦꯟ ꯁꯛꯁꯦ ꯁꯛ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤꯁꯤꯅꯕꯨ ꯍꯦꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ
ꯌꯣ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯥ ꯍꯧꯖꯤꯛ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯄꯤꯔꯦ ꯆꯥꯇꯣꯝꯕꯤꯒꯤ ꯑꯗꯨꯅ ꯗ꯭ꯔꯣꯌꯤꯡꯒꯨꯝꯕ ꯗꯦꯟꯁꯀꯨꯝꯕ ꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯃꯥ ꯃꯇꯝ ꯂꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯣꯕꯥꯏꯜꯁꯨ ꯑꯗꯨꯝ ꯈꯔ ꯌꯦꯡꯉꯤꯀꯣ ꯌꯦꯡꯉꯤꯀꯣ ꯑꯗꯣ ꯌꯦꯡꯕꯁꯦ ꯀꯥꯟꯅꯕ ꯑꯣꯏꯅ ꯌꯦꯡꯕꯅ ꯐꯠꯇ꯭ꯔꯣ ꯍꯥ ꯐꯩꯌꯦ ꯀꯥꯟꯅꯕ ꯌꯦꯡꯕꯅ ꯐꯩ ꯃꯣꯕꯥꯏꯜ ꯌꯦꯡꯕꯗꯤꯀꯣ ꯑꯗꯨꯅꯦ ꯃꯣꯕꯥꯏꯜꯁꯨ ꯌꯦꯡꯒꯗꯕ ꯃꯣꯕꯥꯏꯜ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯗꯧꯕ ꯀꯥꯟꯅꯕ ꯌꯦꯡꯒꯗꯕ ꯅꯪꯅ ꯄꯥꯝꯖꯕ ꯗ꯭ꯔꯣꯌꯤꯡꯒꯨꯝꯕ ꯗꯦꯟꯁꯀꯨꯝꯕꯒꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯅꯉꯣꯟꯗ ꯀꯩ ꯑꯣꯏꯕ ꯀꯥꯟꯅꯩ ꯆꯨꯝꯃꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅꯦ ꯃꯥ ꯁꯤ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯀꯣ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒ ꯀꯂꯔ ꯂꯩꯔꯦ ꯅꯪꯒꯤ ꯋꯥꯇꯔ ꯀꯂꯔꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯁꯤ ꯃꯅꯨꯡꯁꯤ ꯌꯥꯎꯏꯔꯥ ꯋꯥꯇꯔ ꯀꯂꯔ ꯀꯩꯀꯥꯁꯤꯗ ꯃꯅꯨꯡꯗ ꯂꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯥꯁꯦ ꯗ꯭ꯔꯣꯌꯤꯡ ꯌꯥꯝ ꯄꯥꯝꯖꯕꯀꯣ ꯑꯗꯨꯒꯤ ꯀ꯭ꯂꯥꯁꯇꯣ ꯈꯔ ꯄꯤꯛꯆꯔꯤꯌꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯣꯝꯗꯁꯨ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯏꯆꯥꯁꯤꯡꯁꯤ ꯆꯥꯎꯔꯒ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯃꯣꯏ ꯃꯔꯥꯏꯕꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯐꯔꯦ ꯅꯪꯗꯤ ꯑꯩ ꯂꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯀꯂꯔ ꯄꯨꯔꯥ ꯀꯂꯔ ꯇꯧꯔꯒꯅꯦ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯎꯀꯣ ꯑꯩ ꯑꯃꯨꯛ ꯈꯔ ꯚꯤꯗꯤꯑꯣ ꯈꯔ ꯂꯧꯍꯧꯒꯦꯕ ꯀꯣ ꯆꯣ ꯑꯩ ꯆꯥꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯟꯁꯀꯤ ꯃꯊꯦꯜꯁꯤꯗꯤ ꯂꯣꯇꯥ ꯆꯝꯅ ꯑꯃ ꯊꯣꯡꯉꯦ ꯍꯩꯅꯥ ꯍꯥꯞꯄꯒ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯌꯦꯔꯨꯝ ꯑꯃ ꯊꯣꯡꯉꯦ ꯑꯗꯒꯤꯗꯤ ꯀꯥꯔꯣꯟ ꯑꯃ ꯕꯣꯔꯥ ꯍꯧꯔꯦ ꯑꯗꯒꯤꯗꯤ ꯏꯀꯥꯏꯊꯕꯤ ꯌꯥꯎꯔꯦ ꯀꯥꯔꯣꯟ ꯑꯉꯥꯟꯕ ꯌꯥꯎꯔꯦ ꯊꯥꯡꯖꯤꯡ ꯑꯃ ꯃꯦꯜꯂꯦꯀꯣ ꯑꯩꯈꯣꯏꯗ ꯐꯤꯂꯇꯔ ꯕꯖꯥꯔ ꯆꯠꯂꯨꯕ ꯑꯗꯨꯒꯤ ꯊꯥꯡꯖꯤꯡ ꯑꯃ ꯃꯦꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯐꯣꯇꯣ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯡꯒꯠꯂꯦ ꯚꯤꯗꯤꯑꯣꯗ ꯂꯧꯍꯧꯗ꯭ꯔꯦꯕꯀꯣ ꯐꯥꯏꯅꯦꯜꯂꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯏꯆꯥꯇꯣꯝꯕꯤꯅ ꯁꯔꯁꯋꯇꯤ ꯏꯃꯥꯒꯤ ꯗ꯭ꯔꯣꯌꯤꯡ ꯇꯧꯕꯗꯣ ꯂꯣꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣꯀꯣ ꯐꯖꯩ ꯐꯖꯗꯦ ꯀꯣꯃꯦꯟꯠꯁꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥ ꯍꯧꯖꯤꯛ ꯊꯦꯡꯈ꯭ꯔꯦꯕꯀꯣ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯦ ꯍꯥꯏ ꯇꯧꯔꯛꯑꯣ ꯐꯕꯨꯡꯁꯦ ꯃꯥꯅ ꯅꯩꯁꯟꯕꯒꯤꯁꯦ ꯐꯝꯃꯒ ꯗ꯭ꯔꯣꯌꯤꯡ ꯇꯧꯕꯒꯤꯀꯣ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯐꯕꯨꯡꯁꯦ ꯆꯥꯏꯔꯦ ꯌꯥꯝꯅ ꯌꯥꯝ ꯐꯖꯩꯀꯣ ꯆꯠ ꯇ꯭ꯌꯨꯁꯟ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯦ